खिदंग मणिपुर मियाना पाम पोट खरदी पुरकनबगी खिदंग खतकनरमबद माले हैताने दो हयेंगुमबदी ची थादोरखतब माले हैन खाले दो आइगुममना हेदा हारिबो आइना कोकोमगी स्पोक पर्सन नतबनि हारिसु यादबनिना हयेंगुमबदी खिदंग मियाना पाम पोसे खरा मक नत्रगसु लोइनमक नत्रगसु खरा मक्तु उथोकपा याबगी लंबी मखोइदि एक्सपीरियंस खरा पिरकपा हाइदारा अमान पिरकपा लेबद माली अदुगा याम नुंगाइबो अमना प्राइम मिनिस्टर साइ प्राइम मिनिस्टर की मतंगो प्राइम मिनिस्टर सी मणिपुर लाकपगी पॉसिबिलिटी अमदि लै करिगुना हाबुंगम दा साइ ममंग थाबी थाबी मोइना रूलिंग ना याम किरिसे अतिना दे ओपोजिशन करी हरकदगे है ओपोजिशन करी हरकदगे करी लाउकदगे हाइबसि मतंगने अदुना प्राइम मिनिस्टर ना मणिपुर लाख मतम करी तौकदगे हाइबदुदा अखोइना थमजरीना अखोइ सीएसओ सिंग माइकै थमिना अखोइ मणिपुर मियाम लौरी वरेप तो फुलफिल तौननबा नंगना लाख मतम अदुमना लाखिबो मतम अखोइदि लाउथोंगदबनी और हाइबगी पोतुनेबा अखोइना अदुगी दनेबा याम कने इनरीजे अदुगी पोत लेबनिना आइदि खनबदा आइदि mayamna khadari se sungu sudana lakadabagi pot amagi mami ama aina tum uzai adu ujabudu da hayeng ngasi ekoi unari bachuna hayeng lak thorok pada makogi delhi da le gamu mayam da lak thorok pada si ma ngangna gare si ma tawgre si ma de makuni tawbiri kini hai within si gi manung da ga adu nansi ngasi unabada gwal tabi gi matang jam kan serious oina tawnoramu da male maramdi manipur miyam na ngai si gwal tabi gi thoguksu noigi numit tara ma ani matam logro kanda kari gi no कई दौले गरे सीएस को कदु तुम ले है या कन ब फोर्स मा प्रेशर म मियाम ने पिरकुनिना मधु सोइदन तौरगनी अदुगा मधु तौबदगी रिजल्ट तुदी हायिंग बोक्ति गाय मिनब तारे आइना हानबगी ओना सुमाइना आई थमजगे सतबगी सीएसओ की सतबगी मतंग दो अदगी आइना खंगजबदा हुजिकी बीजेपी की टी पार्टी की मतंग से लांचा हरगु मतमना मखो यामना वखन सुसिनगी आइना थेंगजरबदा मखो याम सुसिनि याम तोइना अखोइ मीटिंग तौई डिस्कशन तौई मखो पुन पुन अदुबु लाइबुक्तिबदी अखोइना तौदा नखोइगी कोकनो नगासिंगसु नगासिंगी ऑनरेबल जोहन बिरो अदुगा मैतेक सिंग हलो पुन पुंजाइबुदा अदुदसु खरा फ्रैक्शन लेगे तौई अमादोगना लान की तंखाई चलको तंजादी की लेरिबो बीजेपी की लेरिबो मोगी संघ की कईबो मयाम मोगी एबीपी मयामना तौबो थबक्तगी सीएसओ सिंग दौनी हेंजलक फाइदारे मरु ओइना कोई सीएसओ लेकिरु मयाम सिंग सी कोई चांदेल की माइकेदी हेन समनाबा तमिलोंग माइकेदी हेन समनाबा उखुल की माइकेदी समनाबा मयाम लेरिदना अदुगु मयाम सिंगसिना लागना कोइदा अमना अमगी मतेंग पांगबु उबुदुदा मखोइदि खिदंग कनो तो फाइदारे दुना लेरिबो सरकारना लेरिबो मतमदगी सरकार एदुदी लेरिबो सीएसओ सिंग की इंपोर्टेंस सी कोई तौ मथौ तारे ना कोइ पुरगा कोइ कमिटी म सिंगिबो जॉइंट कमिटी तौ अमा कोइ कोविड-19 मतंगा मदुदा कोइ होजिकी स्पीकर ओबिरम हान दिमा ओरम देदना हान दि कनु ओरम दि कोइ पीएचडी के फुड कनगी सिविल कनगी ओरम देदना कोइ स्पीकर से हुजी ओरिबो एक्सरसाइज दुजे अदु मतंगा अखोइना मदुदा जॉइंट कोऑर्डिनेटिंग कमिटी म सिंगिबो मदुदा वा पदन तौबिना दुगी मतमदुदा अखोइना लेइबो ऑनरेबल चीफ मिनिस्टर सिगा हुजिकी सैतापत हुजी ओबिरिबसे अनि सि याम पदन ताइला तौ मानी पदन तातोक तासिन तौनी अनुमान अदो तातोक तासिन तौना ब कंगो दु हंदक लाजिना मरम दुदा तोना तागिबसे मसिदा अखोइदिसु सुम खंगना चानरुबो हाइदारे को खंगना जा आईडी बीजेपी की वाले आई कांग्रेस की ओइ तिनि जाई लोइ मक आई right type of meaning. Mana photo kunarudra moigi mayo mak to hongang na puso ka tawo mo tam dito yam no aita ba dubu marang khabar des mai habuk pusida yam no ai bai mo da reunion haidare moigi reunion friendship to oibu da yam no ai bom phauki sina ai personally daga hangbirak pana leibsi kanogi matang si khoigi hujigi hangbi butage khoigi speaker setebrata yauna बीजेपी के एमएलए सिंगा कोकी के एमएलए सिंगा होय होय हुजिसी पॉपुलर गवर्नमेंट नम से गुवाहाटी द उना सी आइना खजबदो जी मिनिस्टर ऑफ होम अफेयर्स की मागेदी की मोइना क्वाइट तोंग थबक से अतै नते कोकी सिंगा मैते सिंगा मखोगी प्राइम मिनिस्टर करोना को होम मिनिस्टर ना पार्लियामेंट बी स्पीच सा सी की पॉजिटिव मोगी कम्युनिटी नि की मरग थोंग बनी हाई बिफोर दम लेगिनी ना मखोगी मागी इंस्ट्रक्शन की मतुंग इना कोकी सिंगा मैते सिंगा पलना बसिने याम कनु होनेसे अदुदा कोई कोकुमिनी यागी बाइदा सुमा तो कदो हुजिगा अथु मतमदा आइना खंजब आइगी लेवल आइगी सोर्स आइगी सोर्स आइदारे मैते की एमएलए सिंगा कोकी की एमएलए सिंगा
ꯁꯤꯡꯒ ꯑꯆꯧꯕ ꯃꯇꯝꯗ ꯃꯣꯏ ꯐꯝꯃꯤꯟꯅꯒꯅꯤ ꯃꯗꯨ ꯐꯝꯃꯤꯟꯅꯕꯁꯦ ꯍꯥꯟꯅꯗꯤ ꯂꯣꯟꯅ ꯐꯝꯃꯤꯟꯅꯕ ꯑꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯐꯣꯡꯅ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯛꯀꯗꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯝꯃꯤꯟꯅꯒꯗꯕ ꯃꯑꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒ ꯁꯦꯝꯕ ꯁꯦꯝꯗꯕ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯦ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ CSOꯁꯤꯡꯒ ꯀꯨꯀꯤꯒꯤ CSOꯁꯤꯡ ꯑꯁꯤ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯌꯥꯝ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯁꯨ ꯄꯤꯕꯁꯨ ꯂꯩ ꯑꯩꯅ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯃꯗꯨꯝ ꯑꯣꯏꯔꯒꯅꯤ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯌꯦꯁ ꯑꯣꯔ ꯅꯣꯗ ꯐꯝꯃꯤꯟꯅꯒꯗ꯭ꯔꯥ ꯐꯝꯃꯤꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯐꯝꯃꯤꯟꯅꯅꯕ ꯌꯥꯝ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯔꯦ ꯍꯥꯏꯁꯤꯃꯗꯤ ꯖꯤꯇꯦꯟꯗ꯭ꯔꯗ ꯂꯥꯛꯆꯒꯦ ꯖꯤꯇꯦꯟꯗ꯭ꯔ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯅꯕꯒꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯍꯧꯖꯤꯛ ꯉꯁꯤ ꯊꯣꯟꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯅꯤ ꯑꯗꯨꯃꯛ BJPꯒꯤ ꯇꯤ ꯄꯥꯔꯇꯤ ꯍꯥꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏ MLAꯁꯤꯡ ꯎꯅꯕꯒꯤ ꯋꯥꯔꯣꯜ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯀꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯕ ꯇꯣꯛꯁꯅꯤ ꯑꯍꯥꯟꯕꯗ ꯑꯦꯄ꯭ꯔꯤꯜꯒꯤ 5ꯗ ꯑꯅꯤꯔꯛ ꯁꯨꯕꯗ ꯃꯦꯒꯤ 23 ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯁꯥꯟꯅꯔꯤ ꯃꯁꯤꯗ ꯊꯧꯃꯤ 18ꯅ ꯆꯠꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯆꯠꯂꯒꯁꯨ ꯇꯁꯦꯡꯅꯃꯛ ꯆꯠꯂꯨꯔꯤꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯄꯣꯖꯤꯇꯤቭ ꯏꯝꯄꯦꯛ ꯑꯃꯗꯤ ꯆꯠꯂꯨꯔꯤꯕꯗꯨꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯏꯐꯪ ꯍꯦꯛ ꯐꯪꯗꯕ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯃꯦꯒꯤ 28ꯀꯤꯗ ꯆꯠꯈꯤꯕ ꯑꯃꯨꯀꯣꯒ ꯀꯣꯀꯣꯃꯤꯒ ꯆꯠꯈꯤꯕꯒꯤ ꯁꯤꯒꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯋꯥꯜꯇꯥꯄꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯄꯨꯔꯒ ꯆꯠꯈꯤꯕꯅꯦ ꯌꯦꯁ ꯐꯣꯛꯁꯀ ꯆꯠꯈꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯜꯂꯛꯄꯒꯤ ꯋꯥꯔꯣꯜꯁꯤ ꯃꯤꯌꯥꯝꯗ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯏꯊꯝ ꯊꯝꯗꯕꯒꯤ ꯃꯤꯌꯥꯝꯅꯁꯨ ꯄꯦꯟꯅꯗꯕ ꯈꯔꯃꯛꯁꯨ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯑꯗꯨꯃꯛ ꯂꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ngасai wari sanakre habagi ngasi wari sanagani ngasai pung 10-13 sanagani habagi kenodi leigre haujuk phawbada andak chaluri ba khoi gi khongchat ahum suba talk sida kari khitang mayon je khitang positive oiba response amadi phangani habagi thajabadi leibro ja kamai tawmen da ki matang se ai yengbirbo punong boi kai khono wuchari aduna na peneli sungbu amadi karbo sui kai khome chari masigi BJP gi ti party haba akasigi kanosiga sida title piraga khanani nabagi tanza sida CSO gi matang joksalakpa aduga ngasi akhoi Manipur gi punba akhoi gi kano haitare mani ai maitai gi haijaro ai Manipur gi haijeke maramde khoi leibo amuko bu osunu aduga Fox bu osunu aduga kukumi bu osunu akhone tawrupa thabu kodumta Manipur gi na Manipur haibasina mangda thar kanda Manipur haise include tawrga loina leibiriba fur khudingmo ki konsilaga thabuk tawjabani haini khanjaraga akhoi gi hojiki maitai gi group haibaduna taba Manipur gi group haina habiraga di hena nungai jegi ni haina khanjab amaka leje hetare ayer bise topa akhoi gi naga singi sina naga ni seasonal gosu makhona su tum khangbi bani kokumi gu bana thabuk tawru pasi akhoi ideas oban pu work tawrena adon hojiki mamangi akhoi wajana wari sanar munduga mamang da ina kokumi da lejeringai da ina wari sanaba chacharu buto haidare wari sanaba chalu botum da hojiki akhoi kanona hangbi bada wari sanaba chalurga tumin legi natraga mayam ifung phung tu khebado ai gi matam da chacharu buto he khalak pada akhoi di laibuk thibuna haida laibuk thibuna ai halak pada akhoi gi tim ji gi manang da moi ani man na kan digina badigi ma di opposite york ngam gidraba adu maram oidna nong thengdagi baitare aduga torga nongalaga tawjegine dubu matam du da Manipur miyamna akhoi khangning bagi pot mayam leyena hai bagi khangning baduni do akhoi ne Delhi da leyne da Delhi da leyne da akhoi almost masi gi wapum si wari sanigi khot gi gaina bajana dum ai haije gi bane haine kali adubu miyamna pamaduna tholaga ngang baduni adu hojik se almana lore matung da kui matung da aina chalu matung de gi de khoi una khidre maram di unaru boda men ta da pot mo leiba habide akhoi na hana unaru podu gi kari kana bu phang bagi ai bu hang ma madu gi wang du phang da na akhoi una bodu no atre na adu gi poto lakpadi gi hojik akhoi gi handak gi matang sidi akhoi gi sahi ani surupagi 2020 ga 5 ki May tang home surupa sahi ani surumda gi tanja sida coordinating committee on Manipur independent ko komina Manipur ge tongan ba sorry
ꯕꯦꯂꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯦꯔꯤꯐꯦꯔꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯄꯥꯎꯖꯦꯟꯖꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯠꯆꯔꯒ ꯇꯥꯡ 3ꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯂꯩ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯁꯦꯝꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯇꯪ ꯇꯥꯟꯅ ꯇꯤꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯃꯤꯌꯥꯝ ꯀꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯃꯤꯌꯥꯝ ꯀꯧꯖꯈꯤꯕꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯁꯔꯀꯜꯗꯒꯤ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯃꯈꯣꯏꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯣꯜ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ 10 ꯑꯃ ꯗꯤꯃꯥꯟ 10 ꯑꯃ ꯊꯝꯖꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯀꯅꯥꯅ ꯑꯣꯏꯊꯣꯛꯍꯟꯒꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯟꯃꯦꯟꯠꯅ ꯑꯣꯏꯊꯣꯛꯍꯟꯒꯗ꯭ꯔꯥ ꯅꯣ ꯑꯣꯏꯊꯣꯛꯍꯟ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯑꯣꯏꯊꯣꯛꯍꯟꯒꯗ꯭ꯔꯥ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯝꯒꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯥꯛꯇ ꯃꯣꯏꯅ ꯑꯣꯏꯊꯣꯛꯍꯟꯒꯗꯕ ꯂꯩꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯍꯧꯈꯤꯕ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯦ MLA ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯃꯌꯥꯝ ꯑꯃ ꯀꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯕ ꯄꯤꯔꯛꯈꯤꯗꯕ ꯎꯅꯕ ꯐꯪꯈꯤꯗꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯃꯦꯒꯤ ꯀꯩꯅꯣꯗ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯎꯅꯖꯕ ꯃꯦꯒꯤ ꯇꯥꯡ 19ꯗ ꯎꯅꯔꯨꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯩꯁꯤ ꯃꯌꯥꯝ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯄꯣꯛ ꯄꯔꯁꯟ ꯅꯠꯇꯦ ꯑꯩꯅ ꯀꯣꯀꯣꯃꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯅꯣꯂꯦꯖꯇꯣ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯎꯅꯖꯔꯨꯕꯗꯨꯗ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯄꯥꯏꯖꯔꯤ ꯃꯦꯒꯤ ꯇꯥꯡ 3 2020ꯒ 5ꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯞ 3ꯅꯤ ꯄꯥꯜꯂꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯥꯔ.ꯀꯦ. ꯅꯤꯃꯥꯏ ꯃꯣꯗꯦꯔꯦꯇꯔ ꯑꯣꯏꯕꯤꯕꯅꯤ ꯑꯗꯨꯒ ꯀꯟꯚꯦꯅꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯈꯨꯔꯥꯏꯖꯝ ꯃꯥꯅ ꯑꯣꯏꯔꯀꯥꯟꯗ ꯄꯤꯈꯤꯕ ꯋꯥꯔꯦꯞꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯖꯔꯤ ꯁꯤꯒꯤ ꯋꯥꯔꯦꯞꯁꯦ ꯄꯨꯔꯒ ꯊꯥꯡꯒꯠꯂꯨꯕ ꯍꯥꯏꯇꯥꯔꯦ ꯊꯥꯡꯒꯠꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯒ ꯂꯥꯛꯅꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯪꯕ ꯅꯣꯂꯦꯖꯇꯨꯅꯤꯀꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯆꯨꯝꯕ ꯉꯥꯡꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯅ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯗꯣꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯃꯌꯥꯝꯁꯤꯡꯗꯣ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯋꯥꯐꯝ ꯑꯗꯨꯒ ꯗꯤꯃꯥꯟ ꯑꯣꯏꯅ ꯋꯥꯐꯝ 10 ꯍꯥꯏꯇꯥꯔꯦ ꯋꯥꯐꯝ 10 ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯖꯦꯁ ꯇꯧꯕ ꯆꯠꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯇꯉꯥꯏꯐꯗꯅ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯩꯈꯣꯏꯒꯤ A.K. ꯃꯤꯁ꯭ꯔꯥ ꯑꯃꯗꯤ ꯇꯄꯟ ꯀꯨꯃꯥꯔ ꯗꯦꯀꯥꯅꯆꯤꯡꯕ ꯃꯈꯣꯏꯗ ꯋꯥꯐꯝꯗꯨ ꯊꯅꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯦꯚꯦꯜꯗ ꯊꯥꯡꯒꯠꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯎꯅꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯐꯣꯛꯁꯀꯤ ꯌꯥꯎꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯌꯥꯎꯗꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥ ꯍꯥꯟꯅ ꯂꯩꯕ ꯄꯣꯠꯇꯣ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯔꯤꯀꯟꯁꯤꯗꯔ ꯇꯧꯅꯁꯤ ꯑꯃꯨꯛꯇꯪ ꯇꯥꯟꯅꯁꯤ ꯑꯦꯅꯥꯂꯥꯏꯁ ꯑꯃꯨꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯕꯤꯕ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯆꯨꯁꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯒ ꯃꯥꯟꯅꯗꯕ ꯃꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯎꯔꯤꯕꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯖꯔꯒ ꯑꯩꯒꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤ ꯑꯁꯤꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤ ꯀꯣꯀꯣꯃꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯅꯕꯦꯝꯕꯔ ꯑꯣꯛꯇꯣꯕꯔꯒꯤ 2023ꯗ ꯑꯩꯈꯣꯏ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯁꯦꯝꯕ ꯃꯇꯝꯗ ꯑꯃꯨꯛꯀꯣ ꯏꯁꯥ ꯃꯁꯥꯃꯛꯁꯤ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡꯗ ꯈꯤꯇꯪ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯅ ꯇꯥꯔꯒꯁꯨ ꯅꯍꯥꯟꯒꯤ ꯇꯥꯡ 29ꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯈꯪꯕꯤꯔꯤꯕ ꯑꯩꯈꯣꯏ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯐ ꯐꯣꯛꯁ ꯑꯃꯗꯤ ꯑꯃꯨꯀꯣ ꯑꯗꯨꯒ ꯀꯣꯀꯣꯃꯤ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯝꯇꯪ ꯐꯝꯃꯤꯟꯅꯔꯒ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯣ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯤ ꯑꯩꯈꯣꯏ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯐꯝꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯐꯝꯃꯤꯟꯅꯕꯗꯨ ꯈꯟꯅꯔꯤꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯒ ꯎꯅꯅꯕ ꯈꯨꯗꯣꯡꯆꯥꯕ ꯀꯩꯅꯣ ꯂꯩꯔꯕ ꯑꯣꯔ ꯏꯟꯚꯥꯏꯠ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯁꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕꯗꯣ ꯋꯥꯔꯦꯞꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯀꯃꯟ ꯒꯣꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯦꯞ ꯑꯃꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯇꯝꯈꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯃꯦꯒꯤ ꯇꯥꯡ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯧꯕꯤꯔꯝꯕ ꯋꯥꯔꯦꯞꯁꯨ ꯐꯖꯅ ꯗꯤꯁꯀꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯄꯥꯝꯕ ꯌꯥꯎꯔꯤ ꯀꯔꯤ ꯄꯥꯝꯗꯕ ꯌꯥꯎꯔꯤ ꯀꯔꯤ ꯍꯥꯞꯆꯅꯤꯡꯕ ꯌꯥꯎꯔꯤ ꯍꯥꯏ ꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯁꯦꯁꯟ ꯑꯃ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯁꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯎꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯗ ꯃꯌꯥꯝꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇꯨ ꯍꯥꯏꯇꯥꯔꯦ ꯋꯥꯔꯦꯞꯇꯨꯗ ꯌꯥꯝ ꯐꯖꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁꯟ ꯇꯧꯈꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ IDPs ꯃꯌꯥꯝꯒꯤ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯐꯥꯔꯃꯔꯁꯤꯡꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯇꯥꯡ ꯑꯗꯒꯤ ꯒꯣꯍꯥꯜ ꯇꯥꯕꯤꯒꯤ ꯃꯇꯥꯡꯒꯁꯦ ꯐꯖꯅ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯃꯅ ꯍꯧꯖꯤक ꯃꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯈꯪꯅ ꯉꯥꯡꯉꯦꯕ ꯗꯤꯜꯂꯤꯗ ꯆꯠꯈ꯭ꯔꯒ ꯀꯔꯤꯝꯇ ꯄꯣꯔꯛꯇꯦ
ꯆꯠꯂꯨꯔꯒ ꯀꯩꯅ ꯄꯣꯔꯛꯇꯦ ꯁꯤꯒꯁꯨ ꯀꯥꯡꯕꯨꯁꯤꯡꯁꯤꯕꯨ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕ ꯍꯥꯏꯕꯤꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯊꯥꯖꯕ ꯊꯝꯕꯤꯕꯗꯨꯅꯤ ꯁꯤꯒꯁꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯃꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯈꯔ ꯐꯖꯕ ꯐ꯭ꯔꯨꯠꯐꯨꯜ ꯍꯦꯟꯅ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯈꯣꯡꯆꯠꯇꯨꯗꯒꯤ ꯈꯤꯇꯪ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯐ꯭ꯔꯨꯠꯐꯨꯜ ꯈꯔ ꯑꯣꯏꯒꯔꯛꯇ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯔꯤꯗ ꯌꯥꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯔꯤ ꯑꯩꯅ ꯉꯥꯡꯖꯔꯤꯁꯤ ꯀꯩꯅꯣ ꯑꯣꯏꯅ ꯉꯥꯡꯕꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯎꯔꯨꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩ ꯏꯁꯥꯅ ꯃꯗꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯨꯕ ꯅꯠꯇꯦ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖꯇ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡꯒꯨꯝꯕ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯆꯦ ꯊꯣꯛꯂꯛꯀꯗꯕ ꯗꯤ ꯃꯥꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤ ꯂꯨꯞ 3ꯅꯤ ꯍꯥꯏꯇꯥꯔꯦ ꯂꯨꯞ 3ꯒꯤꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯅꯁꯨ ꯍꯥꯏꯖꯕ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯂꯣꯏ ꯂꯩ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯂꯣꯏꯅꯃꯛ ꯂꯩꯔꯒꯁꯨ ꯈꯦꯠꯅꯕ ꯂꯩꯔꯒꯁꯨ ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯃꯈꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ나 ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯗꯤꯁꯀꯁꯟ ꯇꯣꯏꯅ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠ ꯈꯔꯗꯤ ꯄꯨꯔꯛꯅꯅꯕꯒꯤ ꯈꯤꯇꯪ ꯇꯛꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯌꯦꯡꯒꯨꯝꯕꯗꯤ ꯆꯦ ꯊꯥꯗꯣꯔꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯔꯨꯕꯗ ꯑꯩꯅ ꯀꯣꯀꯣꯃꯩꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯅꯠꯇꯕꯅꯤꯅ ꯍꯥꯏꯔꯁꯨ ꯌꯥꯗꯕꯅꯤꯅ ꯍꯌꯦꯡꯒꯨꯝꯕꯗꯗꯤ ꯈꯤꯇꯪ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠꯁꯦ ꯈꯔꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯃꯛꯇꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯃꯈꯣꯏꯗ ꯑꯦꯁꯨꯔꯦꯟꯁ ꯈꯔ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯉꯁꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯇꯥꯡꯗꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯃꯗꯤ ꯂꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯥꯕꯤ ꯃꯣꯏꯅ ꯔꯨꯂꯤꯡꯅ ꯌꯥꯝ ꯀꯤꯔꯤꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯣꯄꯣꯖꯤꯁꯟꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯑꯣꯄꯣꯖꯤꯁꯟꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯀꯔꯤ ꯂꯥꯎꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯅꯦꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯅ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯒꯤ ꯃꯥꯏꯀꯩ ꯊꯝꯃꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯇꯣ ꯐꯨꯜꯐꯤꯜ ꯇꯧꯅꯅꯕ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯥꯎꯊꯣꯛꯒꯗꯕꯅꯤ ꯑꯣꯔ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤꯗꯅꯦꯕ ꯌꯥꯝ ꯀꯟꯅ ꯏꯟꯅꯔꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠ ꯂꯩꯕꯅꯤꯅ ꯑꯩꯗꯤ ꯈꯟꯕꯗ ꯑꯩꯗꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯦ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯒꯤ ꯄꯣꯠ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯑꯩꯅ ꯑꯗꯨꯝ ꯎꯖꯩ ꯑꯗꯨ ꯎꯖꯕꯗꯨꯗ ꯍꯌꯦꯡ ꯉꯁꯤ ꯑꯩꯈꯣꯏ ꯎꯅꯔꯤꯕꯁꯤꯅ ꯍꯌꯦꯡ ꯂꯥꯎꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯄꯗ ꯁꯤꯃ ꯉꯥꯡꯅꯈ꯭ꯔꯦ ꯁꯤꯃ ꯇꯧꯈ꯭ꯔꯦ ꯁꯤꯃꯗꯤ ꯃꯈꯣꯏꯅ ꯇꯧꯕꯤꯔꯒꯅꯤ ꯍꯥꯏ ꯋꯤꯗꯤꯟ ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯏꯅ ꯑꯗꯨ ꯅꯍꯥꯟꯁꯤ ꯉꯁꯤ ꯎꯅꯕꯗ ꯒ꯭ꯋꯥꯜ ꯇꯥꯕꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯇꯧꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯉꯥꯏꯔꯤꯁꯤ ꯒ꯭ꯋꯥꯜ ꯇꯥꯕꯤꯒꯤ ꯊꯧꯗꯣꯛꯁꯨ ꯅꯣꯏꯒꯤ ꯅꯨꯃꯤꯠ 15ꯒꯤ ꯃꯇꯝ ꯂꯧꯈ꯭ꯔꯀꯥꯟꯗ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧ ꯂꯩꯈ꯭ꯔꯦ ꯁꯤꯁꯨ ꯀꯩꯗꯧ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝ ꯑꯀꯟꯕ ꯐꯣꯔꯁ ꯑꯃ ꯄ꯭ꯔꯦꯁꯔ ꯑꯃ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄꯅꯤꯅ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒ ꯃꯗꯨ ꯇꯧꯕꯗꯨꯒꯤ ꯔꯤꯖꯜꯇꯨꯗꯤ ꯍꯌꯦꯡꯐꯥꯎꯗꯤ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯆꯠꯄꯒꯤ CSOꯒꯤ ꯆꯠꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯒꯤ ꯑꯩꯅ ꯈꯪꯖꯕꯗ ꯍꯧꯖꯤꯛꯀꯤ BJPꯒꯤ ꯇꯤ ꯄꯥꯔꯇꯤꯒꯤ ꯃꯇꯥꯡꯁꯤ ꯂꯥꯟꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯈꯜ ꯆꯨꯡꯁꯤꯟꯅꯈꯤ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯃꯈꯣꯏ ꯌꯥꯝ ꯆꯨꯡꯁꯤꯟꯅꯤ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯏ ꯗꯤꯁꯀꯁꯟ ꯇꯧꯏ ꯃꯈꯣꯏꯁꯤ ꯄꯨꯟꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯤꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯅꯈꯣꯏꯒꯤ ꯀꯩꯅꯣ ꯅꯥꯒꯥꯁꯤꯡꯁꯨ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯅꯔꯦꯕꯜꯁꯨ ꯌꯥꯎꯍꯟꯕꯤꯔꯣ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡ ꯌꯥꯎꯍꯜꯂꯣ ꯄꯨꯟꯅ ꯄꯨꯟꯖꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗꯁꯨ ꯈꯔ ꯐ꯭ꯔꯦꯛꯁꯟ ꯂꯩꯒꯦ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅ ꯂꯥꯟꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯇꯥꯟꯖꯥꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯦ ꯇꯣꯉꯥꯟ ꯂꯩꯅꯈ꯭ꯔꯦ ꯇꯣꯉꯥꯟ ꯂꯩꯅꯈ꯭ꯔꯦ ꯃꯈꯣꯏ ꯄꯨꯟꯕ ꯌꯥꯗꯕꯒꯤ ꯃꯣꯏ ꯃꯅꯨꯡꯗ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯥꯎꯔꯤ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯊꯥ ꯑꯃ ꯃꯃꯥꯡꯒꯤ ꯃꯦꯒꯤ ꯊꯥ ꯍꯥꯏꯇꯥꯔꯦ ꯃꯦꯒꯤ ꯊꯥ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯇꯤꯅ ꯑꯃ ꯁꯦꯝꯖꯩ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯎꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯣꯏ ꯎꯅꯩ ꯃꯗꯨꯒꯤ ꯎꯅꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ BJPꯁꯨ ꯎꯅꯩ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯎꯅꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯄꯨꯟꯅꯕ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯄꯨꯟꯅꯕ ꯑꯃꯒ ꯄꯨꯟꯅꯕ ꯌꯥꯗꯕ ꯀꯥꯡꯕꯨꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯉꯛꯄ ꯐꯥꯎꯋꯦꯕ ꯑꯩꯅ ꯍꯥꯏꯁ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯃꯣꯏ ꯄꯨꯟꯕꯤꯔꯝꯕꯗꯣ ꯑꯗꯣ ꯄꯨꯟꯕꯤꯔꯝꯕꯁꯦ ꯃꯣꯏꯁꯤ ꯄꯨꯜꯂꯒꯁꯨ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯇꯣꯔꯥ ꯈꯨꯗꯣꯡꯅꯕ ꯑꯃ ꯂꯩꯗꯅ ꯃꯣꯃꯣꯒ ꯅꯨꯡꯅꯗꯅ ꯈꯣꯠꯇꯅꯒ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯏꯇꯧ ꯇꯧꯅꯗꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯁꯥꯏꯟ ꯑꯃꯗꯤ ꯃꯈꯣꯏ ꯈꯔ ꯄꯨꯟꯁꯤꯟꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯃꯥꯡꯗ ꯁꯦꯝꯒꯗꯣꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯇꯨꯡ ꯁꯦꯝꯒꯗꯣꯔꯥ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯃꯥꯡꯗ ꯁꯦꯝꯗꯣꯏꯔꯥ ꯃꯇꯨꯡ ꯁꯦꯝꯒꯗꯣꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯈꯤꯕ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯗꯤ ꯑꯍꯥꯟꯕꯗ ꯁꯤ ꯇꯧꯒꯗ꯭ꯔꯥ ꯐꯒꯗ꯭ꯔꯥ ꯁꯤ ꯇꯧꯒꯗ꯭ꯔꯥ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯨ ꯌꯥꯝ ꯂꯥꯎꯏ ꯄꯦꯟꯗꯕꯒꯤꯅꯦ ꯂꯥꯎꯔꯤꯁꯦ ꯃꯈꯣꯏ ꯅꯨꯡꯁꯤꯗꯕꯒꯤ BJP ꯅꯨꯡꯁꯤꯗꯕꯗꯒꯤ ꯀꯪꯒ꯭ꯔꯦꯁ ꯅꯨꯡꯁꯤꯗꯕꯗꯒꯤ ꯑꯃ ꯅꯨꯡꯁꯤꯗꯕꯒꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯄꯦꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ
ꯑꯅꯧꯕ ꯈꯣꯜꯂꯥꯎ ꯂꯥꯛꯄꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯡꯅꯁꯨ ꯃꯗꯨꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯄꯤꯔꯀꯥꯟꯗ ꯕꯤ ꯑꯥꯔ ꯂꯥ ꯊꯝꯒꯗꯕꯅꯤ ꯄꯤ ꯑꯥꯔ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯝ ꯂꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯌꯥꯝꯁꯨ ꯄꯤ ꯑꯥꯔ ꯊꯝꯒꯗꯕꯅꯤ ꯐꯩ ꯄꯤ ꯑꯥꯔ ꯊꯝꯒꯗꯕꯅꯤ ꯐꯩꯌꯦꯅ ꯊꯝꯃꯦ ꯍꯧꯖꯤꯛ ꯄꯤ ꯑꯥꯔ ꯂꯩꯔꯦ ꯄꯤ ꯑꯥꯔ ꯊꯝꯕꯗꯤ ꯂꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯦ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯐꯦꯕꯋꯥꯔꯤ ꯇꯥꯡ 16ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤ 9,000ꯒꯤ ꯃꯊꯛꯇ ꯐꯥꯈ꯭रे ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯅ ꯂꯣꯒꯤ ꯊꯨꯒꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯅ ꯑꯃ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗ ꯄꯥꯕꯤꯗꯅ ꯍꯦꯟꯅ ꯁꯣꯟꯊꯔꯤꯕ ꯃꯇꯤꯛꯇꯒꯤ ꯍꯦꯟꯅ ꯁꯣꯟꯊꯅꯕꯒꯤ ꯃꯆꯥꯛ ꯑꯃꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯇꯥꯏꯅꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯥꯡꯕꯨꯗ ꯂꯥꯎꯖꯒꯗꯕ ꯄ꯭ꯔꯦꯁꯔ ꯄꯤꯒꯗꯕꯗꯣ ꯃꯤꯇꯣꯞ ꯃꯤꯌꯥꯝ ꯆꯥꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯄꯤꯕꯗ ꯍꯟꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔ ꯅꯠꯇ꯭ꯔꯒ ꯇꯣꯡꯕ ꯆꯥꯎꯕ ꯎꯅꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯁꯨ ꯏꯔꯩ ꯂꯩꯇꯕꯅꯤꯅ ꯄꯤ ꯑꯥꯔꯁꯤ ꯐꯠꯇ꯭ꯔꯦ ꯄꯤ ꯑꯥꯔꯁꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯃꯁꯨ ꯂꯥꯎꯔꯦ ꯏꯃꯥꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯟꯗꯕꯒꯤ ꯏꯃꯥꯁꯤꯡꯅ ꯗꯦꯠ ꯐꯤꯛꯁ ꯇꯧꯗꯅ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯕꯔꯃꯦꯟ ꯁꯦꯝꯒꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯂꯥꯎꯔꯛꯄꯁꯤꯗ ꯃꯈꯣꯏꯅ ꯁꯦꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦꯝꯗ꯭ꯔꯒꯁꯨ ꯃꯈꯣꯏꯗꯤ ꯁꯦꯝꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯁꯣꯏꯗ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯦꯝꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯇꯣꯝꯕ ꯑꯣꯏꯒꯦꯔꯥ ꯆꯥꯎꯕ ꯑꯣꯏꯒꯦꯔꯥ ꯁꯦꯝꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯅꯦꯅꯥ ꯇꯥꯕ ꯏꯪ ꯇꯞꯄ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯃꯨꯛꯁꯨ ꯊꯝꯃꯛꯀꯅꯤ ꯑꯗꯩ ꯑꯁꯥ ꯍꯥꯏꯕꯗꯣ ꯄꯤꯄꯜꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯃꯈꯣꯏꯅ ꯇꯥꯕ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ओके थागतचरी ओजा मखा चथजबोय जबोइना ओजा जितेंद्र द लाक्चगे ओजा जितेंद्र खुगी हजिक लैरिसी ngarang koi ti party je tawgre dogi khanna neinari kwa ओजा दैना लाक्चनिंग सिना कोइना फंगजबा पावगी मतुंग इना कोई स्पीकर सेट बता याउना मणिपुर हाबदी कोई मणिपुर की तंपाकी बीजेपी एमएलए खरगा कुकी की बीजेपी एमएलए खरगा पुना गुवाहाटी दा कोई पॉपुलर गवर्नमेंट अमा सेमबगी वरी सानरबा याय हाइबगी वारोल अमजो कोइना फंगी होय होय असिगी मतंगददी ओजागी मोटसे मसी आईडी मखोई कुकी गीगा अदुगा खुगी मैत्री की तंपाकी बीजेपी एमएलए सिंसे वारी सानरकांदा हजि पॉपुलर गवर्नमेंट मगी मसीगी आउटकम से याम पॉजिटिव ओइना लाकनी हाबगी थाजबी लेबो कमाय तोजा आई सिगी मतंग होदे ngarang मथंग नहान माले खोइगी हुजिकी बीजेपी की कोई प्रेसिडेंट ओइबिरिबा खोइगी कनो प्रेसिडेंट खोइगी कनोना मयाइदा लेरे कांदा मताइदा चीफ मिनिस्टर हाना ओइबिरमबगा हुजि हुजि स्पीकर ओइबिरको मबानी फमिनेबगी फोटो उबदा आइगोंदा यामना इमोशनल ओइबा हाइदारे कइगुनाइदा अखोइना वाक टॉक जोरपदा सेंगना अखोइ गवर्नमेंट का कमाई ताना तिना का तौबगा तंजा यावगी हाइतारे इरांग थोदे को कनोदी मसी अखोइना हाना मेन पैक की अखोइ सिटीजन एमेंडमेंट बिल की मतंग दा अखोइ मेन पैक की मतंग दा अखोइना इंडिया की तोंगा तोंगा मफम सिंग चचुरुबा दुगा नॉर्थ ईस्ट की जगह से चलु मतुंदा थेंगनर की पमागी मयाम सु येंकांदा अखोइ मिजोराम से हुजि प्री कनोगी ओइना इंडिया की स्टेट लेरिबो मयाम सिंग मनुंदा पीगा सु पीना यामना लेबाक मसा ताबा यामना डिसिप्लिन ओइबा अखोइ स्टेट नि अमना हाय दु कइनो येंकांदा मखोइसी लेरिबो गवर्नमेंट दुगा लेरिबो सिविल सोसाइटी दुगा अनि से टाइड अप तौर कांदा मखोइ करी सोइबनो करी तौबनो हायबदो मखोइगी मिजोराम या फदो टाइड अप तौवे तार मदुगी वारी अखोइ सुमु लीरु मतम दा खोइगी अमसी अखोइ मथौ ताइ सुम खलक पाइदा अदो अखोइ हाइरुदे अखोइदा अदुबो कोविड की मतंग दा अखोइना कोविड ता अखोइ मयाम सु मणिपुर मयाम सु खंबिरे कोविड की मतंग दा मोगी लेरिबो बीजेपी की लेरिबो मोगी संघ की कइगो मयाम मोगी एबीपी मयामना तौबो थबक तगी सीएसओ सिंग दौने हेंजलक पाइदारे मरु ओइना अखोइ सीएसओ लेखिरु मयाम सिंग सी अखोइ चांदेल की माइकेदी हेन समनाबा तमिलोंग माइकेदी हेन समनाबा उखुल की माइकेदी समनाबा मयाम लेरिदना अदुगु मयाम सिंगसिना लागना अखोइदा अमना अमगी मतेंग पांगबु उबदुदा मखोइदा खिदंग कनो तौबा हाइदारे दुना लेरिबो सरकारना लेरिबो मतमदुगी सरकार एदुदी लेरिबो सीएसओ सिंग की इंपोर्टेंस सी अखोइ तौबो मथौ तारे ना अखोइ पुरगा अखोइगी कमिटी म सेमगिबो जॉइंट कमिटी तौ अमा अखोइ कोविड-19 मतंगा मदुदा अखोइगी हुजिकी स्पीकर ओइबिरमबा हानदि मा ओइरमदेदना हानदि कनो ओइरमदि अखोइगी पीएचडी के फुड कनोगी सिविल कनोगी ओइरमदेदना अखोइ स्पीकर से हुजिक ओइरिबो एक्सरसाइज साइड दुजे अदुई मतंगा अखोइ
ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯖꯣꯏꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤꯕ ꯃꯗꯨꯗ ꯋꯥꯛ ꯐꯖꯅ ꯇꯧꯃꯤꯟꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯒ ꯍꯧꯖꯤꯛꯀꯤ ꯁꯩꯇꯥꯄꯇ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕꯁꯦ ꯑꯅꯤꯁꯤ ꯌꯥꯝꯅ ꯐꯖꯅ ꯇꯥꯏꯠ ꯇꯧꯋꯦꯕ ꯑꯅꯤ ꯌꯥꯝ ꯐꯖꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯅꯕ ꯀꯥꯡꯕꯨ ꯑꯗꯨ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟꯅ ꯇꯥꯈꯤꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯗꯁꯨ ꯁꯨꯝ ꯈꯪꯅ ꯆꯥꯟꯅꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯅ ꯑꯩꯗꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯣꯏ ꯇꯤꯟꯅꯖꯩ ꯑꯩ ꯂꯣꯏꯅꯃꯛ ꯑꯩ ꯄꯨꯔꯥ ꯇꯥꯏꯠ ꯇꯧꯕ ꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯐꯣꯇꯣ ꯎꯅꯔꯨꯗꯅ ꯃꯣꯏꯒꯤ ꯃꯥꯌꯣꯛ ꯃꯥꯌꯣꯛꯇꯒ ꯉꯥꯡꯅꯕ ꯁꯨꯝ ꯈꯔ ꯇꯧꯕ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯉꯔꯥꯡ ꯈꯕꯔꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯄꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯔꯤꯌꯨꯅꯤꯌꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯔꯤꯌꯨꯅꯤꯌꯟ ꯐ꯭ꯔꯦꯟꯁꯤꯞ ꯑꯣꯏꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ ꯁꯤꯅ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜꯅꯤ ꯑꯗꯨꯒ ꯍꯪꯕꯤꯔꯛꯄꯅ ꯂꯩꯔꯤꯕꯁꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯁꯇ꯭ꯌꯕ꯭ꯔꯇ ꯌꯥꯎꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯁꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯩ ꯒꯨꯋꯥꯍꯥꯇꯤꯗ ꯎꯅꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤ ꯑꯇꯩ ꯅꯠꯇꯦꯕ ꯀꯨꯀꯤꯁꯤꯡꯒ ꯃꯩꯇꯩꯁꯤꯡꯒ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯤꯈꯤꯕ ꯁ꯭ꯄꯤꯆꯇ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯅꯕꯅꯤꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡꯒ ꯃꯩꯇꯩꯁꯤꯡꯒ ꯄꯨꯟꯅꯅꯕꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯌꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯒꯤ ꯂꯦꯚꯦꯜ ꯑꯩꯒꯤ ꯁꯣꯔꯁꯇ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏ ꯐꯝꯃꯤꯟꯅꯒꯅꯤ ꯃꯗꯨ ꯐꯝꯃꯤꯟꯅꯕꯁꯦ ꯍꯥꯟꯅꯗꯤ ꯂꯣꯟꯅ ꯐꯝꯃꯤꯟꯅꯔꯕ ꯑꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯐꯣꯡꯅ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯛꯀꯗꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯝꯃꯤꯟꯅꯒꯗꯕ ꯃꯑꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒ ꯁꯦꯝꯕ ꯁꯦꯝꯗꯕ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯦ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯁꯤ ꯑꯦꯁ ꯑꯣꯁꯤꯡꯒ ꯀꯨꯀꯤꯒꯤ ꯁꯤ ꯑꯦꯁ ꯑꯣꯁꯤꯡ ꯑꯁꯤ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯌꯥꯝ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯁꯨ ꯄꯤꯕꯁꯨ ꯂꯩ ꯑꯩꯅ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯃꯗꯨꯝ ꯑꯣꯏꯔꯒꯅꯤ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯌꯦꯁ ꯑꯣꯔ ꯅꯣ ꯐꯝꯃꯤꯟꯅꯒꯗ꯭ꯔꯥ ꯐꯝꯃꯤꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯐꯝꯃꯤꯟꯅꯅꯕ ꯌꯥꯝ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯔꯦ ꯍꯥꯏꯁꯤꯃꯗꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦ